nangna thagatningai oiba pot adu karino apikpa pot amagidamaksu nangna ishwarda adum thagatpa pibra nongma aina khalami haugattuna chatpa ngamdaba mising asi kamdauramgani famungdagi haugattuna numidangda toilet chatnabagidamakta mahakna wheelchair da tongduna chatpadabani aina chatpa ngambagidamakta ishwarbu thagatjarami aina uba taba ngambagidamakta ishwarbu thagatsai aigi punsida afaba mahei yalhanbibagidamakta thagatsai thagatningai mayam ama leikhre thagatpa heliba makhai haraubasu hengani thagatuna haidokadabani masi nungtigi oiba thawong oigadabani aina khanbada ayuk khudingi aikhoi ishwarda pisingadabani thagat isai kunmanga ama nauna pisinjabagi matangda hairi madu nungtigi tauba darkar lei ho ishwar nangonda aigi punsi pisinjari isam sambani aina toina masigi thagat isai si puthok pai thagat isai kunmanga ama he ishwar nangonda aina ithwai onsinjari masi ayuk khudingi tawbada yamna nungaibani lepkera phamgera khuru kungera nangna tawningba mawongda nungaiba mawong amada leiduna khut thangattuna hayu ai sida leijare ishwar aibu laushinbiyu aigi sin wakhal khut khong nangna sizinabiyu aigi mit na sel thum nangini aina nangonda isamak pisinjari pumnamak nangonda pijari pamlingaida aikhoina matam kaya ama manghalli Paulna Christian singi matangda kari hai mahakna haiki ishwarda makhoina piba ngamba changda pi aduga makhoi masamakshu ishwarda pisili nang nasa pisinbabudi nangi paisa pisinbana hena lai ngasi ayuk aina ishwar nangi aningba karino haina hangdringaida anirak hanna khali mahakna hairakpadu aina pamdrabadi kamdauba o ngasi aina fanglibasi nungairedana haina harau thou nang hayeng kari phangadoino khangba pot nate aina hainingba haidunasu nangna apambadu adum tawgadaba leire aina hairibasidi ayukta nganta hugalaknabagidamakta nang nganta tumba darkar lei haibani nupi nangna hairibadu nungaiteda aina karam kanda tumba karamba kanda hugatpa aigi apambani adugumbadu bible da yamna yawi Jacobna ayuk nganta hugattuna ishwarbu thijaki Abrahamna nganta hugattuna ishwarbu thijaki Davidna nganta hugattuna ishwarbu thijaki Jisuna mahaki hainabi oina nganta hugattuna prarthana tawduna leirami aina nakhoida haigadaba haibabu karigumba nangna ishwar thidrabadi nangi punsi awaba numit mathang adum lakani nangi khwaidagi ahanba matam adu ishwarda piba matamda kari oigadage haibasi angakpani aina haibadi madu tawnabagidamagta nang pung ani khaidokadaba nate aina hairibasidi nangna minute 10 dasu tawba yai aina thajabada nangna ishwarga leiriba matam adu adukki matik mahai yanba oigani asumna nangna hena matam pinaba thirakani nangna sak safamda nanga thabak tawminabasing aduga wathi ngangnabagi mahutta nangi saktu sathoklaga ishwarga matam henna lenba thirakani o office ta kari tawnaribage haibadudi ai haihautre
ꯍꯧꯖꯤꯛꯇꯒꯤ ꯅꯁꯥ ꯅꯊꯟꯇ ꯊꯋꯥꯏꯗ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯌꯨ, ꯊꯋꯥꯏꯅ ꯐꯤ ꯊꯣꯡꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯇꯣꯛꯎ꯫ ꯂꯨꯛ 12 ꯂꯨꯛ 12:38 ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯄꯣꯠ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯒꯠꯂꯛꯄꯗ ꯈꯔ ꯋꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯍꯩꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨ ꯇꯧꯗꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯆꯣꯔꯐꯣꯜ ꯆꯤꯡꯗ ꯆꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯍꯥꯏꯖꯧ꯫ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯅꯪ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ ꯅꯪꯒꯤ ꯑꯁꯣꯟꯕ ꯁꯔꯨꯛꯇꯨ ꯅꯪꯅ ꯈꯪꯒꯅꯤ꯫ ꯍꯥꯟꯅ ꯇꯥꯈꯤꯕ ꯑꯊꯦꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯗꯨꯅ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯕ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯒꯅꯤ꯫ ꯑꯊꯦꯝꯕ ꯇꯥꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ, ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯃꯗꯨꯅꯤ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯇꯝꯕꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ꯫ ꯅꯉꯣꯟꯗ ꯑꯊꯦꯝꯕ ꯇꯥꯗꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯖꯤꯁꯨꯅ ꯈꯪꯉꯤ꯫ ꯅꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯅꯕ ꯅꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯈꯪꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯋꯥꯔꯕ ꯁꯥꯐꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯇꯧꯕ ꯉꯝꯈꯤ꯫ ꯄꯤꯇꯔ ꯈ꯭ꯔꯤꯁꯇꯕꯨ 3 ꯌꯥꯖꯈꯤꯗꯦ꯫ ꯑꯃꯦꯟ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯑꯁꯤꯅ ꯅꯪꯒꯤ ꯑꯊꯦꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄ꯭ꯂꯦꯠ 3 ꯆꯥꯕ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯦ ꯍꯥꯏꯅ ꯉꯥꯏꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯏꯁ꯭ꯋꯔ, ꯃꯁꯤꯗꯒꯤ ꯊꯣꯔꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯄꯥꯡꯒꯜꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ꯫ ꯑꯆꯥꯄꯣꯠ ꯑꯃꯠꯇꯅ ꯑꯩꯒꯤ ꯃꯊꯛꯇ ꯑꯩꯅ ꯄꯥꯜꯍꯜꯂꯣꯏ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪꯒꯤ ꯑꯁꯣꯟꯕꯗ ꯈꯪꯉꯨ꯫ ꯑꯩꯒꯤ ꯆꯤꯟꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯆꯤꯟ ꯂꯩꯅ ꯄꯥꯞꯀꯤ ꯑꯣꯏꯕꯇ ꯇꯥꯗꯅꯕ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯗꯨꯝ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯆꯤꯟꯕꯥꯟ ꯊꯣꯡꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯋꯥꯈꯜ, ꯏꯁ꯭ꯋꯔ ꯅꯪꯅ ꯌꯥꯕꯤꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯩ ꯐꯠꯇꯕ ꯌꯥꯝꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯑꯁꯣꯟꯕ ꯖꯒꯥ ꯑꯣꯏꯕ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯉꯥꯡꯊꯣꯛꯏ꯫ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯅꯪꯒꯤ ꯑꯁꯣꯟꯕꯁꯤ ꯃꯤ ꯀꯌా ꯈꯪꯕꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯪꯗꯕꯗ ꯅꯪꯉꯣꯟꯗ ꯑꯊꯦꯝꯕ ꯇꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯤ꯫ ꯁꯦꯜꯁꯨ ꯂꯩꯇꯅ ꯅꯪꯅ ꯈꯔꯆꯥ ꯇꯧꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯕꯗꯤ ꯃꯗꯨꯒꯤ ꯑꯁꯣꯟꯕ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯑꯗꯨꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯊꯦꯝꯕ ꯇꯥꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯂꯦꯞꯇꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨꯒꯤ ꯑꯊꯦꯝꯕ ꯑꯗꯨꯗ ꯇꯥꯗꯅꯕꯒꯤ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯒꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯑꯊꯦꯝꯕꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯖꯤꯁꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯤꯕꯅꯣ?
Nganta haugatpasi mahakki hainabini adubu haugattuna mahakna athembada tadanaba mahakna prarthana tawi athemba lakani haibasi mahak khangi mahakna haiki Ishwar karigumba nangna ipa masigi kap asi yarabadi aingondagi lauthokpiyu ai masi thengnaningde Bible na hai mahaksi wamankhibana mahakki humang adu oina tarakhi Loina mahakna asumnasu haiba ngamki Aigi aningba natraduna nangi aningba oishanu aina thakpa tarabadi kap asi aina thakkani adudagi mahakna prathana tauki adudagi Swargadut laktuna mahakpu kankhat hanbiki sorphongi singda chatkirami aina tauriba asi nakhoigi punsida Yetlibanine aina tauribasi yamna yetlibani ayuk anganba matamda mahakna ningna sangda amuk hanna chatlami aduga mi pumnamakna mahakki manakta lakle adudagi mahakna famtharaga makhoibu tambirami aduga nipa Lanaringaida phabi nupi amabu wayel yathangi ozasing amasung farisisingna mahakki manakta Puraklami aduga makhoina nupi adubu mayamgi mamangda thamlami makhoina mangonda hai Guru nupi asi mahakna nipala naringaida pharakpani wayel yathangda Mosesna asigumba mibu nungna thanaba yathangpi adubu nahaknadi kari hairibage nahakna kari maral pigani Hairibasi mahakpu maral piba yanaba changyengduna haibani asumna mahakpu maral siba yanaba Phare masida hairibasi karino Wayel yathangi matung innadi mahak siba phauba nungna thagadabani adubu Jisunadi minungshi nungshiba ngakpiba tambiri Makhoina makhatana mangonda hanglabada mahakna yengkhattuna makhoida haiki nakhoigi marakta pap sendaba mahak aduna ihan hana nupi asida nungna thasanu tangkak aduda mahakna wayel yathang adu mapung phahanki aduga mahakki tambibado chathaki ai thajade karigumba mahakna madugi paukhum adu mahakna nganta haugattuna sorphongi sing aduda Satlamdrabadi aina thajaba pot adudi Nongmada aina lepkadaba warep kaya amalay Aina hauzik oiriba asigumba TV da thokpa matamda nangbu khangbiduna hairakliba makhoi mayamdagidi hairaktaba mina masing yamna yamba hengani aina habidi masi taunabagidamagta ai isa ithanta sem sajabatai Aina masi tauba pamde hairabasu ai pangleida leiba punsi adu leiba yaroi atopa mi singda tambiba amadi haiba ngamba punsi marel ama hingadabani aina ishwada matam pidrabadi madu karamna taugadabano haibado ai khangoi aina ishwarga matam loinadrabadi karamna taugadabano haiba ai khangoi mi khetnabagi matung inna pamdabasu khetnai Karigumba nangna grocery dukanda chatningdrabadi maduna hana chattuna leigadaba leiduna hana loishilu madu hana khudum challu amen Davidna Goliath hatpa numit adu nganta hogatki nangi punsigi hingzaba adu phamungda sum hiptuna nangna hatpa ngamloi aidi ayukta hogatpa ngamde phare nangna hogatpa mitkupto Nangidi ayukni nangna ayukki pung 10 da hogatlabasu madu nangi ayukni adubu nangna darkar leibadi nangi numittu
ꯍꯦꯛ ꯍꯧꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯏꯁ꯭ꯋꯔꯒ ꯍꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ꯫ ꯈꯔ ꯑꯃꯗꯤ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩ ꯙꯔꯃ ꯆꯦꯟꯕꯗꯨ ꯂꯧꯁꯤꯟꯖꯔꯦ꯫ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯏꯪꯊꯕꯗꯨ ꯄꯥꯏꯖꯔꯦ꯫ ꯖꯤꯁꯨꯅ ꯑꯩꯒꯤ ꯏꯪꯊꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯅ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯩꯅ ꯉꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯒꯤ ꯆꯤꯡꯒꯣꯏ ꯑꯗꯨ ꯊꯥꯡꯒꯠꯀꯅꯤ꯫ ꯑꯩꯅ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯁꯤꯟꯒꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯆꯠꯀꯅꯤ꯫ ꯑꯩꯅ ꯊꯧꯖꯥꯜ ꯎꯠꯀꯅꯤ꯫ ꯃꯗꯨ ꯀꯨꯏꯅ ꯆꯪꯂꯣꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯔꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯤꯌꯨ, ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯪꯒꯤ ꯃꯅꯥꯅꯤ꯫ ꯏꯖꯔꯦꯂꯥꯏꯠꯁꯤꯡꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯅꯥ ꯂꯧꯁꯤꯜꯂꯤ꯫ ꯃꯗꯨ ꯉꯟꯇꯥ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯃꯍꯤ ꯂꯥꯡꯊꯣꯛꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯠꯇꯅ ꯑꯃꯨꯛ ꯐꯪꯂꯔꯣꯏ꯫ ꯏꯁ꯭ꯋꯔꯗ ꯉꯥꯏꯔꯤꯕ ꯃꯈꯣꯏ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯅꯧꯊꯣꯛꯆꯒꯅꯤ꯫ ꯃꯈꯣꯏ ꯎꯃꯥꯏꯕꯤꯒꯨꯝꯅ ꯄꯥꯏꯈꯠꯀꯅꯤ꯫ ꯃꯈꯣꯏ ꯆꯦꯟꯒꯅꯤ, ꯃꯗꯨ ꯆꯣꯡꯊꯕ ꯂꯩꯔꯣꯏ꯫ ꯃꯈꯣꯏꯅ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯋꯥꯟꯊꯕ ꯂꯩꯔꯣꯏ꯫ ꯑꯉꯥꯟꯕꯗ ꯑꯔꯨꯕ ꯄꯣꯠ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯎ꯫ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥ ꯑꯗꯨ ꯀꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯉꯟꯇꯥꯅ ꯍꯧꯒꯠꯈꯤ꯫ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅꯗꯤ ꯃꯍꯥꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯍꯥꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄꯁꯤ ꯃꯔꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯍꯧꯒꯠꯄ ꯑꯃꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅꯤꯡꯕ ꯃꯇꯝ ꯑꯣꯏꯗꯨꯅꯁꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯧ꯫ ꯃꯁꯤ ꯃꯔꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯕꯥꯏꯕꯜꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯂꯣꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯑꯌꯨꯛꯇ ꯁꯦꯝꯃꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯁꯨꯀꯥꯎ ꯀꯥꯎꯍꯟꯅꯤꯡꯗꯦ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕ ꯃꯇꯝ ꯅꯪꯅ ꯄꯤꯒꯗꯕꯅꯤ꯫ ꯐꯝꯊꯗꯨꯅ ꯅꯁꯥ ꯅꯊꯟꯇ ꯍꯥꯏꯖꯧ꯫ ꯀꯣꯂꯣꯁꯤꯌꯥ 3:1-3 ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯁꯦꯝ ꯁꯥꯎ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯁꯦꯝ ꯁꯥꯎ꯫ ꯄꯤꯇꯔ 4:1 ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯕꯤꯈꯤꯕ ꯃꯔꯝꯅ ꯅꯈꯣꯏ ꯅꯁꯥꯃꯛꯁꯨ ꯃꯗꯨꯒ ꯄꯨꯛꯅꯤꯡ ꯂꯩꯗꯨꯅ ꯁꯦꯝ ꯁꯥꯔꯣ꯫ ꯃꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯗ ꯅꯁꯥ ꯁꯦꯝ ꯁꯥꯖꯧ꯫ ꯑꯩꯗꯤ ꯃꯗꯨ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯠꯊꯣꯛꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯉꯁꯤ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤ꯫ ꯇꯥꯏꯁꯤꯟꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯥꯖꯒꯅꯤ ꯑꯗꯨꯒ ꯍꯔꯥꯎꯒꯅꯤ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯒꯦꯠ ꯑꯅꯧꯕꯗ ꯂꯩꯕ ꯁꯟꯒ ꯃꯥꯟꯅꯔꯦ꯫ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯒꯂꯥꯇꯤꯌꯥ 10ꯅꯤ꯫ ꯕꯣꯔ ꯐꯪꯅꯕ ꯋꯥꯈꯜ ꯂꯩꯌꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨ꯫ ꯃꯤꯁꯤꯡꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯍꯥꯏꯅꯕ ꯁꯦꯝ ꯁꯥꯎ꯫ ꯃꯈꯣꯏꯗ ꯍꯥꯏꯅꯕ ꯑꯐꯕ ꯋꯥꯍꯩ ꯊꯤꯗꯣꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤ, ꯑꯣ, ꯅꯪꯅ ꯁꯦꯠꯂꯤꯕꯗꯣ ꯐꯖꯩ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁꯝꯗꯨ ꯃꯑꯣꯡ ꯇꯥꯏ꯫ ꯃꯗꯨ ꯍꯥꯏꯗꯣꯛꯄꯗ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ? ꯃꯗꯨꯅ ꯃꯤꯉꯣꯟꯗ ꯕꯣꯔ ꯐꯪꯍꯜꯂꯣꯏ ꯍꯥꯏꯕ ꯈꯟꯕ꯭ꯔꯣ? ꯍꯥꯏꯌꯨ, ꯃꯤꯁꯤꯡꯕꯨ ꯍꯦꯟꯅ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ꯫ ꯃꯤꯁꯤꯡꯗ ꯊꯥꯒꯠꯀꯦ ꯍꯥꯏꯅ ꯂꯦꯞꯄꯨ꯫ ꯅꯪꯅ ꯄꯥꯝꯗꯕ ꯄꯣꯠꯁꯤꯡꯗ ꯅꯪ ꯋꯥꯀꯠꯄ ꯇꯧꯔꯣꯏ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ?
ꯄꯨꯛꯅꯤꯡꯅ ꯆꯤꯡꯕꯗ ꯑꯩ ꯈꯪꯆꯠꯂꯣꯏ꯫ ꯄꯣꯠ ꯈꯔꯗꯗꯤ ꯑꯩꯅ ꯋꯥꯈꯜ ꯂꯦꯞꯆꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯂꯦꯞꯄꯦ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩ꯫ ꯑꯐꯕ ꯑꯄꯨꯟꯕ ꯂꯩ꯫ ꯑꯩ ꯑꯐ ꯑꯄꯨꯟꯅꯕꯗ ꯍꯤꯡꯂꯣꯏ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯒꯗꯕꯗꯣ ꯅꯪꯅꯤ꯫ ꯅꯪꯅ ꯄꯨꯔꯤꯕꯗꯨ ꯌꯥꯝꯅ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯁꯨꯝ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯕ ꯇꯣꯛꯎ꯫ ꯏꯁ꯭ꯋꯔꯒ ꯆꯥꯟꯅꯅꯕ ꯅꯪꯅ ꯁꯦꯝ ꯁꯥꯖꯧ꯫ ꯑꯦꯃꯣꯁ 3:3 ꯑꯅꯤꯅ ꯌꯥꯅꯗꯅ ꯀꯔꯝꯅ ꯆꯠꯃꯤꯟꯅꯒꯅꯤ? ꯅꯪ ꯅꯁꯥ ꯏꯁ꯭ꯋꯔꯒ ꯌꯥꯅꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯦꯃꯦꯟ꯫ ꯕꯣꯔ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯃꯨ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕ ꯌꯦꯡꯉꯨ꯫ ꯅꯨꯡꯇꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯊꯣꯛꯅꯕ ꯌꯦꯡꯉꯨ꯫ ꯉꯁꯤ ꯑꯌꯨꯛꯇ ꯑꯩꯅ ꯈꯨꯖꯤ ꯑꯃ ꯄꯤꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃ, ꯃꯍꯥꯛꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯅ ꯍꯥꯏ, ꯅꯪꯒꯤ ꯁꯝꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯁꯥ ꯅꯊꯟꯇꯗꯒꯤ ꯊꯣꯔꯛꯎ꯫ ꯐꯔꯦ, ꯑꯩꯗꯤ ꯀꯝꯗꯧꯕ? ꯑꯇꯩ ꯀꯅꯥꯝꯇ ꯌꯥꯎꯗꯦ꯫ ꯑꯣꯀꯦ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯧꯅ ꯍꯥꯏꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯅꯨꯡꯇꯤꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯨ ꯍꯧꯅ ꯍꯥꯏꯗꯣꯛꯎ꯫ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯣꯛꯆꯧ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯣꯛꯎ ꯑꯗꯨꯒ ꯂꯩꯇꯕ ꯄꯣꯠ ꯑꯗꯨ ꯂꯩꯕꯒꯨꯝꯅ ꯀꯧꯕ ꯍꯧ꯫ ꯅꯪꯅ ꯐꯖꯅ ꯇꯨꯝꯍꯧꯗ꯭ꯔꯕꯗꯤ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩ ꯇꯨꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯩ ꯐꯖꯅ ꯇꯨꯝꯍꯧꯗ꯭ꯔꯦ, ꯃꯦꯟ, ꯑꯩ ꯇꯨꯝꯕ ꯄꯥꯝꯃꯤ꯫ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪ ꯍꯥꯏꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯥꯟꯖꯥ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯅꯧ꯫ ꯂꯥꯏ ꯐꯠꯇꯕꯅ ꯇꯟꯅꯅꯕ ꯍꯧꯅ ꯍꯥꯏꯗꯣꯛꯎ꯫ ꯙꯔꯃ ꯆꯦꯟꯕꯗꯤ ꯅꯤꯡꯊꯤꯅ ꯇꯨꯝꯃꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯤꯅ ꯇꯨꯝꯃꯤ꯫ ꯑꯩ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯐꯪꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯇꯨꯝꯅꯤꯡꯉꯦ꯫ ꯑꯩꯅ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯀꯔꯤꯅꯣ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯥꯟꯅꯗꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯇꯥꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯊꯥꯒꯠꯄ ꯄꯣꯛꯀꯅꯤ꯫ ꯑꯦꯃꯦꯟ꯫ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨ ꯆꯨꯝꯅ ꯍꯧ꯫ ꯏꯁ꯭ꯋꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡꯅ ꯏꯜꯂꯤ꯫ ꯊꯥꯒꯠ ꯏꯁꯩ 320 ꯅꯪꯅ ꯋꯥꯍꯩ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯁ꯭ꯋꯔꯒꯗꯨꯠꯅ ꯇꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯄꯤ꯫ ꯍꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯁ꯭ꯋꯔꯒꯗꯨꯠ 10 ꯄꯤꯕꯤꯔꯝꯒꯅꯤ꯫ ꯃꯗꯨ ꯃꯈꯣꯏ ꯇꯜꯂꯝꯃꯅꯤ꯫ ꯅꯪꯅ ꯍꯥꯏꯃꯟꯗꯕꯗꯒꯤ ꯃꯌꯥꯝꯗꯒꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡ ꯑꯣꯏꯔꯝꯂꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ꯫ ꯑꯩꯅ ꯑꯐꯕ ꯄꯥꯎ ꯇꯥꯅꯤꯡꯏ ꯑꯗꯨꯒ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯥꯏ꯫ ꯑꯩ ꯅꯤꯡꯁꯤꯡꯏ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯄꯥꯎ ꯑꯃ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯤ꯫ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯄꯥꯎ ꯂꯥꯛꯂꯕꯁꯨ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯏ, ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯍꯟꯕ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇ ꯑꯩ ꯁꯦꯝ ꯁꯥꯖꯔꯤ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯑꯇꯟꯕ ꯃꯤꯁꯤꯡ ꯅꯠꯇꯦ꯫ ꯑꯇꯟꯕ ꯃꯤꯁꯤꯡꯗꯤ ꯄꯪꯎꯏꯗ ꯎꯏ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁ꯭ꯋꯔꯒ ꯄꯨꯡ 2-3 ꯂꯣꯏꯅꯔꯨꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ
nakhoi haraugadabani. Maramdi aina hairiba mayam asi madugi leluriba matam adugi mapanani nangna Ishwada matam piduna ikai khumnabagi potsak aduni adudagi nangna nangi punsida mahak uba phangani. Ayuk khudingi Ishwarga wari sanabiduna punsigi khongthang karamna thangadagi khangdokpiyu. Numit adugi khwaidagi aphaba matam adu Ishwarda pirabadi numit adugi lemhauriba matam Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite